Manipurdagi tokhai tanaba demand toriba Kuki MLA tara Yaodrasu BJP na anauba lainga ama semnaba khongthang changsilakpa yai. Chaliba tha asigi aroiba faubada Manipurda anauba lainga ama leiba yai. Chahi asigi February tara humdoidagi thamlakliba President rules ki matam loisilakpa loinana BJP na state asida lainga ama lehenna basem sari haina pao amana hairi panba yabadi chahi asigi February tara humdoidagi thamlakliba President rule asi chahi asigi August tara humdoida tha taruk amaga sangdoktun lakhibani pao asigi matugina national emergency natana President rule chahi amagi mathakta sangdokpa haiba asi legally chumdaba maramna center gi mafamda pambai leisilakta bagal loinana Manipurda hojik animated suspension da thamliba lainga asi hingat hanba natraga inau nauna assembly gi mikhal pangthokadra haibadu wahang ama oiri Paugi likun amagi matugina Manipurdagi tokhaina tanaba demand toriba Kuki gi MLA tara asi Yaodrasu BJP na Manipurda anauba lainga ama semnaba changsilakpa yai. Masigi manung chana Naga gi MLA sing amadi NPP ga loinana laingak semnabagi masing leigani haina BJP na thajaba thamli. Nakal amaramda Bihar ge assembly mikhal loikibaga loinana center da lairiba BJP gi luchingba singna Manipurda mai onsilaktuna state asida anauba lainga ama thamnaba romda Mai onsilakpa yai haina thajanari amaramda Election Commission of India gi maikai dagi su state asida hojik oiriba phibam asina mikhal pangthokpada kudong charoi lei haina phongdokli state asida emergency lauthokpa leitaba amadi ECI gi maikai dagi su state asida mikhal pangthokpada kudong charoi kaya leiba maramna center na Manipurda lainga ama semnaba honorekani haibagi chauna thajaba adu lei hairi masigi khudam ama oina Bihar gi mikhal hek loikibaga BJP na center gi luchingba BL Santos amadi Sambit Patra anina Imphal da thunglakhiba asi state asigi political gi landscape ta achauba turning point ama oirabi yai haina supanari loinana Manipur gi hanagi chief minister N Biren suluchingba ani gi handaki Manipur khongchat asi icham chapma khongchat ama nati haina lengak sembaga mari leinana nakoinana phongdokpa leikhibani AK Valana ma ki council amasung security gi mifam pangthokre BJP gi luchingba ani laklaba su lengak sembagi inil fangdri BL Santos amasung Sambit Patrana Churachandpur da chatuna Kuki jogi MLA khara unakre relief camp ta changduna IDP singi phibam su yengsilurei Manipurda February taraga 2025 tagi taraga nithoi suba Manipur Legislative Assembly bu suspended animation da thamlaga numit adudagi ahanba tha tarukki oina President rule chana halakraba matung atopa tha tarukki matam amuka su sangdok halaktuna mathang chahi 2026 ki February taraga nithoi fauba Chanagadawriba lainga asi loisinduna Popular Ministry ama semnanaba mamangda leiramba lainga luchinglamba BJP gi MLA singna kanna taksinbadagi ngarang makhoi gi party gi luchingba ani Imphal da lakrabasu ngasi faubadadi athuba matamda PR lainga thupsillaga Popular Ministry ama lehelakpagi inil fangdri BJP ki National General Secretary BL Santos amasung Northeast ki Coordinator Sambit Patra ngarang Imphal da hegi workpaga nungthil pung ama makhaidagi hauraduna pung ani rom chupna thambal sangnen da party asigi Manipur gi MLA singa punna phaminaduna mifam pangthokrabasu luchingba ani gi maikai digi PR lengak loisinba amasung anauba popular government ama sembagi job chaba matam leikhai taba ngamkhidri adumak oinamak party asigi Manipur gi MLA singna makhoina luchingba popular government ama thuba matamda semduna lehanningbagi apambadi luchingba anina mayek singna khanglei hairi adubu PR lenga asi khangtapta thupsilaga masigi mahuta popular government ama lehanbagi wafam dingarang dagi laktuna ngasi fawwa state asida leirakliba party asigi national leader ani khaktana laptop ngamde hairi maram asina ngasi numidang wairam fawbadadi anauba Laingak ama athuba matamda semlagani haibagi inil fangba ngamdri cheirak sida ngasi nungthil pung 3 makhairom tarakpadagi hauraduna governor AK Valana chair lauduna mahaki governor in council gi mifam Ras Bhavan da pangthokre mifam asida chief secretary PK Goel na luchingba tongan baloisang singi administrative secretary commissioner singna sarugya khihari pung amarom chupna governor in council gi mifam pangthoktuna lainga ki maikai digi state asigi miyam gi damak paikhat kadaba thabak thoram singi matangda khana nainarabasu council asina akaknaba hiram amada pangthokadaba thabak sing lepthokkide hairi adumoinama governor in council gi mifam asi loiraba matungda governor na chair lauduna Manipur gi hojik oiriba law and order gi yauna security ga mari leinaba thabak thoram singi matangda khananaba security meeting amasu pangthokre hairi Mifam asida security advisor Kuldip Singh amasung DGP Rajiv Singh su sarugya khi hairi amaramda pauche asina Churachandpur district headquarter dagi fangba pauna haibada ngarang Imphal da thunglakiba BJP gi National General Secretary BL Santos amasung Northeast ki coordinator Sambit Patra na ngasi ayuk Churachandpur da laktuna Kuki jogi MLA kharaga hakthengna unaduna wari sanakre hairi BJP ki luchingba ani asi ngasi ayuk pung 8 khara helakpada helicopter da
ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯉꯩꯗ ꯀꯨꯀꯤꯖꯣꯒꯤ MLA ꯈꯔꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯤꯐꯝ ꯑꯗꯨ ꯉꯔꯥꯡ ꯏꯝꯐꯥꯜꯒꯤ ꯅꯤꯖꯥꯏꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯄꯥꯔꯇꯤꯁꯤꯒꯤ MLAꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯃꯁꯨꯡ ꯃꯅꯨꯡ ꯆꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯒꯅꯤ ꯊꯥꯖꯅꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤꯒ ꯍꯛꯊꯦꯡꯅꯅ ꯎꯅꯈꯤꯕ ꯀꯨꯀꯤꯖꯣꯒꯤ MLAꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤꯒꯤ ꯃꯐꯝꯗ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯀꯤꯖꯣꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯕ CSO ꯈꯔꯅ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯈꯔꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯆꯠꯅꯍꯜꯂꯛꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯂꯕꯗꯤ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ MLAꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯔꯨꯛ ꯌꯥꯔꯕꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤꯒ ꯎꯅꯈꯤꯕ ꯀꯨꯀꯤꯖꯣꯒꯤ MLAꯁꯤꯡꯅ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯁꯦꯝꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯀꯨꯝꯖꯥ 2027ꯀꯤ ꯃꯥꯔꯆꯀꯤ 3ꯁꯨꯕ ꯆꯌꯣꯜꯒꯤ ꯃꯃꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯂꯤꯕ 19ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯒꯤ ꯃꯇꯝ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯗꯨꯃꯛ ꯂꯩꯍꯟꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯅꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯦꯗ ꯑꯦꯟড ꯑꯦꯛꯁꯄꯣ ꯁꯦꯟꯇꯔꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯇꯨꯅ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ IDPꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯈ꯭ꯔꯦ ꯂꯨꯆꯤꯡꯕ ꯑꯅꯤꯅ IDPꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯑꯏꯕ ꯆꯦꯔꯣꯜ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡ ꯂꯧꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ IDPꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯟꯊꯗꯅꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯝꯈꯤ ꯂꯨꯆꯤꯡꯕ ꯑꯅꯤꯅ IDPꯁꯤꯡꯗ ꯑꯉꯝꯕ ꯄꯣꯠꯂꯝ ꯈꯔꯁꯨ ꯈꯨꯗꯣꯜ ꯇꯧꯔꯝꯈꯤ ꯍꯥꯏꯔꯤ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥ ꯂꯩꯅꯕꯒꯤ ꯗꯤꯜ ꯃꯥꯏ ꯄꯥꯛꯅ ꯇꯧꯈ꯭ꯔꯦ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥ ꯂꯩꯅꯕꯒꯤ ꯗꯤꯜ ꯃꯥꯏ ꯄꯥꯛꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯈꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯣꯟꯅ ꯊꯨꯞꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯃꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥ ꯂꯩꯅꯕꯒꯤ ꯗꯤꯜ ꯑꯁꯤ ꯇꯧꯅꯈꯤꯕꯅꯤ ꯗꯤꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯖꯔꯦꯜꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜ 3 ꯏꯟꯗꯤꯌꯥꯗ ꯄꯤꯔꯛꯂꯒꯅꯤ ꯍꯥꯏꯔꯤ ꯖꯦꯔꯨꯁꯥꯂꯦꯝ ꯄꯣꯁꯠꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯏꯖꯔꯦꯜ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯧꯅꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ MOU ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯖꯔꯦꯜ ꯑꯦꯔꯣꯁ꯭ꯄꯦꯁ ꯏꯟꯗꯁꯇ꯭ꯔꯤꯁꯇꯒꯤ ꯑꯦꯌꯔ ꯂꯣꯔꯥ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯔꯥꯐꯦꯜ ꯑꯦꯗꯚꯥꯟꯁ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯥꯏꯁ ꯕ꯭ꯔꯦꯀꯔ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜꯁꯤꯡ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯏꯖꯔꯦꯜꯗꯒꯤ ꯂꯩꯕ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯗ ꯁꯥꯖꯕꯁꯨ ꯌꯥꯔꯒꯅꯤ ꯑꯦꯌꯔ ꯂꯣꯔꯥ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯔꯥꯐꯦꯜ ꯑꯦꯗꯚꯥꯟꯁ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯥꯏꯁ ꯕ꯭ꯔꯦꯀꯔ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜꯁꯤꯡ ꯏꯟꯗꯤꯌꯥꯗ ꯂꯩꯔꯕꯗꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁꯀꯤ ꯂꯝꯗ ꯃꯥꯂꯦꯝ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯁꯨ ꯑꯃ ꯑꯣꯏꯔꯒꯅꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅꯁꯨ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁ꯭ꯇꯣꯛꯍꯣꯝ ꯄꯤꯁ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ SIPRIꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯖꯔꯦꯜꯗꯒꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯧꯈꯤꯕ ꯆꯍꯤ 2020ꯗꯒꯤꯅ 2024 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯦꯛꯁꯄꯣꯔꯠ ꯇꯧꯈꯤꯕꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯈꯛꯇꯅ ꯆꯥꯗ 34ꯒꯤ ꯆꯥꯡꯗ ꯂꯩꯈꯤ ꯏꯟꯗꯤꯌꯥꯅ ꯏꯖꯔꯦꯜꯗꯒꯤ ꯂꯩꯒꯗꯧꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 400 ꯔꯣꯝ ꯁꯥꯡꯅ ꯀꯥꯞꯄ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ ꯃꯤꯁꯥꯏꯜ ꯑꯁꯤ ꯑꯈꯟꯅꯅ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯇꯦꯁꯟ ꯃꯤꯁꯥꯏꯜ ꯁꯥꯏꯠ ꯑꯃꯗꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯁꯤꯡ ꯊꯨꯒꯥꯏꯅꯕ ꯗꯤꯖꯥꯏꯟ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯝꯊꯤꯔꯕ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯃꯧꯂꯥꯅꯥ ꯗꯤꯖꯜ ꯕꯪꯒ꯭ꯂꯥꯗꯦꯁ ꯌꯧꯔꯛꯈꯤꯕꯗ ꯅꯟ ꯃꯨꯁꯂꯤꯝꯁꯤꯡ ꯄꯥꯈꯠꯅꯈ꯭ꯔꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯝꯊꯤꯔꯕ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯃꯧꯂꯥꯅꯥ ꯗꯤꯖꯜ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯀꯣꯅꯨꯡ ꯙꯥꯀꯥ ꯌꯧꯔꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯟ ꯃꯨꯁꯂꯤꯝꯁꯤꯡ ꯄꯥꯈꯠꯅꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯙꯥꯀꯥ ꯌꯧꯔꯛꯈ꯭ꯔꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯝꯊꯤꯔꯕ ꯍꯨ ꯄꯨꯕ ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯃꯧꯂꯥꯅꯥ ꯗꯤꯖꯜꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯁꯤ ꯃꯧꯂꯥꯅꯥ ꯐꯖꯨꯔ ꯔꯍꯃꯟ ꯀꯧꯏ ꯃꯍꯥꯛꯅ ꯙꯥꯀꯥ ꯌꯧꯔꯛꯈꯤꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯖꯥꯃꯤꯌꯠ ꯎꯂꯦꯃꯥ ꯏꯁꯂꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯧꯂꯥꯅꯥ ꯑꯕꯦꯗꯨꯜꯂꯥ ꯐꯥꯔꯨꯛꯅ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯃꯥꯡꯑꯣꯏꯅꯅ ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯃꯧꯂꯥꯅꯥ ꯐꯖꯨꯔ ꯔꯍꯃꯟ ꯑꯦꯂꯥꯏꯁ ꯃꯧꯂꯥꯅꯥ ꯗꯤꯖꯜꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯙꯥꯀꯥ ꯌꯧꯔꯛꯈꯤꯕ ꯑꯁꯤ ꯑꯈꯟꯅꯕ ꯂꯥꯜꯂꯣꯡ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯃꯧꯂꯥꯅꯥ ꯐꯖꯔ ꯔꯍꯃꯟ ꯅꯕꯦꯝꯕꯔ 15ꯗ ꯙꯥꯀꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯆꯧꯕ ꯃꯤꯐꯝ ꯑꯃꯗꯤ ꯔꯦꯂꯤ ꯑꯃꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯃꯧꯂꯥꯅꯥ ꯐꯖꯔ ꯔꯍꯃꯟꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯟꯇꯔꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯒꯁꯨ ꯎꯅꯒꯅꯤ ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯃꯧꯂꯥꯅꯥ ꯐꯖꯔ ꯔꯍꯃꯟꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯁꯂꯤꯝ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯅꯛꯁꯤꯟꯕ ꯃꯔꯤ ꯊꯝꯕ ꯉꯝꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯀꯌꯥꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯔꯤ ꯃꯨꯁꯂꯤꯝ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯃꯧꯂꯥꯅꯥ ꯐꯖꯨꯔ ꯔꯍꯃꯟ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯆꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯝꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯥꯂꯤꯕꯥꯟꯁꯤꯡꯕꯨ ꯐꯣꯡꯅ ꯁꯧꯒꯠꯄ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯗ ꯂꯨꯆꯤꯡꯕ ꯑꯣꯏꯔꯝꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ ꯍꯥꯏꯔꯤ
Kangleipa apunba kholaw update gi laukhotjarake Delhi-da ngasi Churachandpur-dagi Teresa Kungamathoi Kaubi Kuki Nupi ama Siraga Leiramme kari maramdagi sibano haibadi khangdri